political party mayamsna armed forces special power ek marunda vote ki akan campaign tamu BJP matunda to khaina alaga akoina armed forces special power ek se Bharatiya Janata Party nafuda thamjinba masigi matangda BJP go wa tangande election manifesto ta hapte issue koina lokhatte na haibuse BJP na BJP maikeri thumjage akoina haukiba manipuri tarama thoisuba Vidhan Sabha mikhal la matamda khoi vision document ta koina hai armed forces special power ek haibuse masigi darkar leitaba manipur ma koina pige ma koina commit tawjaki koina wachak chaki hai wo wasak do aikogi handaki sathari ba manipur tarama thoisuba Vidhan Sabha asigi manungda armed forces special power ekna mayamna draconian ek ni hai ek asigi marunda extra judicial killing natka fake encounter natka fuck up hai wo thok singo amata ba thokide adu oibadi Bharatiya Janata Party sahi manga sujil was government asina manipur gi meyam da wasak seki ba khona commit tawjaki vision document adu mapung phana manipur meyam da deliver tawjakre armed forces special power dakar le badam da mamang purama ko ohen jakre se manipur gi meyam da media gi tang hajari hojik suni kari matangai phade na lawragadi ai koi rebuild tawna na BJP na sem sa na le Nagaland da thokhiba thawdo ko Bharatiya Janata Party na thamoi sokna nungai do khongkuk sei condemn tawde adugumba an act of terror do draconian act do manipur laimai di tangai phade na thong corner ko ek si manipur ngakang na tamna Jammu Kashmir yauri no state state mem yauri na rebuild tawna corner ko tamda BJP na achobo mangin thaba dai to lawne am singol honorable chief minister yauna BJP mapok thungol singba mayam amana thamku mayam ningsing birangoni madu ai remind tawjabani manipur meyam da armed forces special power the Bharatiya Janata Party meeting do aikogi manifesto da pandabudi issue oikre masi darkar leikre na lawude koina hairi ba wapam masi koi manifesto da padakta